Manipur top channel ki mai kai digi maru ebi I pauk suk myam na thamjagi hanmada Starlink device phanglabu su season ba yadabani Manipur da insurgents singini haiba Starlink this amasum router phanglabu su Manipur da hari pa potlam sing du season ba yadabani haina Central Intelligence Agency CIA digi phang paw gel kun sing na phangdorki Masagi masak maming haidokning daba CIA gi senior officer man phangdorki gi matungina phangliba potlam maduda Starlink sab marking yawi adubo Aikhoina yengsinba matamda Manipur di madu compatible oiti Army na polam singadu India government ke Ministry of Electronic and Information Technology amasum Department of Telecommunication da forensic analysis ka mari lainaba kushinarakhi haiba wafam thamladuna hana na polam singadu sijinabi yaro haiba report pi khrabane dobo makata na yengsinmani haina officer duna phongdorakhi adi forensic report aduda Center amasum state animakna sashin aduna yengkre Starlink haibasi billionaire Elon Musk na mapuweba aerospace company space X kinyamadi malemgi sisinaba yabagi license piba mafam singda P3B gi law orbit gi broadband internet service phangan ba khwai digi hena sawbo satellite constellation ne American company SpaceX na regulatory clearance ki apply tawrabasu India da Starlink sisinaba yadri Elon Musk masana social media X thagalag post amada India Starlink operate tawdi han phongdorkli Imphal East district ki kairau khinaw du konba mafamda security force satabo operation amada Starlink ki this amasum router du phongkibani madu konana Myanmar army na sijinaba MF4 assault rifle amadi pistola ma maru khara amasum khulai khras phangkhen su paw mun makata na phongdorkli Atop officer amanahai satellite internet antenna amasum router ka kona na phangkiba meter kungi FTP cable singadu haujuk yengsali FTP cable natragana full shielded peer cable haibasi network cable makhalamani masida data transmission gi thabakta mapan gi electromagnetic interference tawba ngamde haina su pawmun makhata na report tawri amarom dana zakura dor karongi video footage phangkiba post sing puthokre Haukiba November taraga matuda Jiribam district Zakura dor karong Kuki militant singna security force landara khiba madi handuna kapagi thawdok mari lainaba video footage amadi thawdo odura phangkhiba masak sing court NIA na putokhiba loidana polam sing adugi matangda expert sing gi waro lawnaba khankhre Jiribam district ki Borobek Craft police na konba Zakura dor karong November taraga matugi nungtil da thokhiba thawdo oduda masing yamlaba Kuki militant sing landarak pada CRP personnel ama sokhiba loidana CRPF ki kangbuna kapad afaba makal ki kusukulai paiba Kuki militant tarasi khone special court NIA Manipur no mai kapna ki pathawdo aduge video footage ka loina phangkhiba forensic evidence sing NIA na puthoki sil toraba cover ka loina puthorokhiba polam sing adugi matangda ko na application nama tharakhiba ka loina NIA gi special PP na hai thawdo thokhiba maphamda Guwahati digi forensic experts sing loina thawdo thopam na satuna sakhi sing gi mamangda forensic evidence oigedaba polam sing lakhi kota sil toraba covered hapga puthorokhiba polam sing aduda smart mobile phone dagi namkhiba thawdo adugi video footage su pen drive ta sindolaga haplaki phangkiba polam sing adu case asigi masa oibigi ayaba pibinabagi matangna court na NIA da serial du tarakhibani sil toraga puthorokhiba polam sing aduda hand grenade wakhaikibagi mase sing Mawong tadraba nungmai maru ama teiba ni Khu-u Guard ama teiba magazine khao ama AK-47 rifle SLR insist na singwa nongwai singi kapthokraba maru gi tukning sing amadi kap yariba maru sing yauri application da palliba polam sing amadi sil tawraga puthorokhiba polam sing adu hangdoktuna yenglaga matungda polam sing adu amuhana sil tawraga case asigi masak oibigi ayaba kona pikhi polam sing adu gi matangna expert opinion silongna basu NIA da kona khanki Panmayabadi Jiribam the Hokiba November taraga matuda thokiba thawdok singi matang India government ki Ministry of Home Affairs na kangalakhi matungina NIA na case ani lakhotuna thizin bagi thabak satarakibani Hana Borobek Craft police na case ng lakhotuna thizilambadagi NIA na lakhotkiba case ng adudi case amaga CRPF ki kunsuba battalion ki company ki kangbuda ki militants na landarakhiba madi CRPF ki kangbuna handuna kapkhiba duni Manipur top channel gi mai kai digi maru ebi pauk sing myam na thamjagi ahanbada Konglaipa ki mairag editorial myam na thamjagi Manipur pumbada lamdam sigi miyam
kayam kuina satok sin tawu yadana thamkadoribano Manipur gi miyam huwa pandom lom ba haibtu wari hauzik nuai yai phani hinglibasi Manipur gi minister gi hauraga lengak pai ba yauriba MLA minister sin khaktam oire habsi miyam na phong na haina rabu wapam wari miyam na khanba mute sing na semba lenga ma isau sau na leina lengak sasan kangkhong sai ba haibtu wari Manipur da thugliba tha taraga mapan suraklaba lana si lenga na lusina na bohona bangamdre maming tagi oina Manipur lenga leiba haibtu wari hauzik lana sina maramoiduna Manipur gi miyam lamdam asigi mafam khuding haibadi singam sum tam animakta maning tauna sadok sin tawba ngamdre Kuki singna su tampaki lamda kum tharakpa ngamdre maitai singna su singi lamda sadok sin tawba yadre Manipur miyam asi open jail amara phajana thambaga sammanare Manipur gi mafam kya da buffer zone amadi red zone haiduna thambadagi Imphal dagi kilometer kundagi hena miyamna sadok sin tawba yadre aduga Manipur miyam asi sufam nompham khangdana miyoibi gi hak pura matpiraba haibadu oiduna leiri maduna Manipur laingakna hairiba phibam asi khangna hauzik Manipur thogliba lana se lusinna ba lokham tokko thaudang adu lau sungani thaudang asi launa bigi damakta Manipur laingak isau sauna leiribanina lainga ama oibigi tokham thokpa mathaudang adu khangna thabak pangthokadabani masigi lusingmana Manipur gi minister na oifam thokpani adubu yamna ngaklibadi hauzik phawba lana se lusinna ba Manipur gi minister na Bharat Prime Minister Narendra Modi unaduna wari sanaba phawba ngamdana leiri Center na sabi tharag satpa gari gi matawgum center lusing basing na ngang haiba wata mangang ba satlo haiba mafam damak satpa phamu hairaga phamba haibaduga sap manaduna hauzik Manipur gi lengak loising asi leibaga sap manare hangi laidigum Bharat laingaki lusing basing na sananingba mawong sanabadagi hauzik Manipur thogliba lana si lusinba ngamdabani kariguma Manipur gi minister gi hauragi MLA minister sing maribak Manipur amadi lebak miyam nungsiba lengak loising oiramba tarabadi lana si lusinna na balafam thokko thaudang atu nahana laramgani haina khali taseng na hairabada laingak isau leiraga lebak miyambu haifam khangduna wohan bhaibasi yamna lali hauzu Manipur miyam hiram kudimakta swata bhaibadu oiri hingnabagi lambida masa masagi sanaba sinphamda bayon sinduna senthok lambi oinaba thabak paikhat pangamdre masina senthonggi phibam atuki matik swata bhaibadu oiri masida natana education sector su kangkhong sai bhaibadu oibadagi lamdam asigi tungi yumbura loihaugadoriba aikhoigi mairoi singna laitana lairik tamba ngamdre maduna mahima sing tambagi lamda aduki matik apanba piba sina lamda masigi tungi mirol aduki swat hauragani masigi maramna sakhotpegi kairak kakhatpa ngamdabigi asoba maram am oiragani haibasi aikhoigi lengak loisingna khangpam thui hauzu Manipur gi oiriba phiba masi Bharat lengan lana si lusinna ba lokhotpa yaba thabak lokhotana thamani wasigi mayek senglaba khudam haibu lana sigi mari lainana thajilakliba masing yamlaba Central Security Force ngasina masagi lopham thokpa thaudang adu laudana mamingtagi oina lairiba asini Central Force laina makhoigi mamangna Kuki narco terrorist na bom amadi nongmai kapsilaktuna misa miyam singi mathakta landarakli haiba khangna Kuki narco terrorist adubu phaba amadi takthokna bigi thabak tawdana mamingtagi oina adumakilai maduna Bharat lengana sanariba proxy war sikari no haibdu Manipur lengana khangpham thokpani maduna tana Bharat lengana tawba khakta yaduna sukmaki lairabadi Manipur si saruk ahum thokna khaidoktuna Manipur gi apunba saktam kaibi yabi akibadu lei haibasi aikhogi lengak loisina khangpham thui hauzik lan manung asida Bharat lengakna makhoigi satna sana thaknabigi polam singamadi miyoibana nongmada hingbada sangdraba yadraba polam sing yonabigi asoba kaithel ama haibadu iramda Manipur asu uheli Bharat ki mapung lamdagi sana thaknaba polam sing pusilak pale patarabadi Manipur miyam kangsi siduna hingani haibasi Bharat lengakna sanariba sina sapsana khangmangame masigi khudam haibu Manipur gi miyam na masagi labukta kumduna sathok puthoknaba lau uba ngamde maduna sathok marang kaina puthokpa ngamdraba laiba ama haibadu oiduna chinjakta mi paul tanghananaba Bharat lengakna thawoina silabra haibasi singnaba ngamde
ओइरिबा फिबम असि मणिपुर लेंगाना यामना सेंगना खंगफम थुइ मरम अदुना हौजिक मणिपुर थोकलिबा लान असि अथुबा मतमदा लोइसिन्दुना इंग तप्पा मणिपुर अमा ओहेननबा लेंगाना लौफम थोकपा थौदांग अदु लौबा सुंगनी मदुनतना मणिपुर गी मियामना इम्फालदगी किलोमीटर कुल्लोंगी मफम खक्तमक सतोक सिन तौबा यारगा मणिपुर पुंबा सिनबा थुना सतोक सिन तौबा ngamdrabadi apunma manipur haibigi saktam adu nongmu nongmagi kaithrakani masigi mathakta haujik sin kuki narco terrorist na manipur gi apunma saktam asi thugairaga makhoina tongan separate administration talibasi phangbaga sa managani hain khali masigi maramdi haujik manipur gi miyam susampur more kangpokpina singba kuki taba mafam singda sadok sin tawba ngamdre hairiba mafam singa si maitai singna sangma ngamdana makoina manipur lenga pu phong singna duna buffer zone amadi red zone haiduna lakhokthuna thamkhre maramaduna oiriba phiba masi manipur lenga na munna khangduna barat lenga ta manipur thokliba lana solution na ba thaudang adu lauduna lenga leiriba sasan leiri haibadu tawthurakpa thabak na mayek singna khangalu haiba kanglei paki mairagi editorial mamni special content moina mamna thamjari makasa tharak poina to papaw mana maihorol dagi satna ragliba singi nungi oibising miyam la mayak singna khangalabadi lining adu da hena thajabu oirakani gonindro right the basis of sanamahi lining gi pokpal huang mamasum korong nongabagi thoram singi matang numit taraga mangani subna satharaki ba workshop ngasilu singkre lining thau sanami temple board amadi manipur university of culture ani na kusamna duna hayeng khongban upong yumpham de leiba lining thau sanami sanglen satharaki ba workshop atu lusin bagi thoramda muc gi vice chancellor professor paunam gonindro LSTB ki vice president Vidyapati Senjam muc ki register laisram radhakanta Bosem ki chairman Akham Joy Kumar amadi state central library ki chief librarians Rajkumari Urmila na mithunglen sing oina saruk yaki thauram aduga mari lainana professor Paunam Gonindro na phongdorakpada English singaniga kungani thoidigi workshop asi sahi khudingi pangthoktuna lakli workshop asi right the basis miyoiba mana pokpadigi siba phawra pangthokliba nat kweba lining laison singasi khanglaba matamda khunai amagi nat kweba satnabe du mek singna khangmangani amadi maihorol gi satna raglaba singi nungi oiba sing mek singna khangalabadi masagi lining adu da hena thajabo rakani masi lining khutima ki magi oiba tongan ba adumak laisi thauram asi pangthokpagi maramdi MUC khakta pangthoklagadi akhanaba mahiroi khar khakta khanglaga tokigani maram aduna mipung khudi mangna khangba yanaba LSTV ki kusamna duna pangthokani workshop asida Bangladesh Myanmar gi miyoi sing yauna punna miyoi sahum lomna saruk yaki amadi hiramasi gi matangna akhang ai kyana takpi tambiki khunai ami gi lining lisat amadi culture ami gi sapsaba masa adu right the paces asida gi khangba ngangana ki pangna hai pokpadagi siba fawra pangthokliba nat ki thoram singasi hanadagi leizaraba ngaktani masi semdokna bokhona bahaibisi yamna lubu thaba mani hanadagi satnaraglaba singasi miyamda mamutana khangan mathoktai satnabi singasi gi nungweba wafam singado mayek sengna khanglagani lining adu de hena thajabu oirakane ki thoram adu workshop adu sarugya ki bamiyoi singna certificate yentoki amadi sanamai lauksing kol ko library amas sanga adu miyamna kusina khensu pausda makhatana phongdorakli Atopa paumadana pangai lambi thingbagi khongjang numinini sukre Manipur lenga amadi mari lenaba authority na matam kuinadagi phibam phatana lairiba Imphal pangai road la sembidabagi mayokta Imphal pangai road joint development committee gi miyeng makhada matam kaktana lambi thingbagi khongjang sangsinkiba ngasi ga tharaga numit nini sukre hari lambi asi semdriba phawa lambi thingbagi khongjang asiga hiram amatada compromise tawro hena department committee gi mekedi gi phongdorakli ngasisu committee asigi miyeng makhada social reforms club social standard club young sport union kam library amadi friends union club loinana maike domna leiba maira lupki mihut singna Imphal pangai lambi thingbagi khongjang sangsili lambi thingbagi khongjang aduna maram oiraga miyoi kyada apanba madi nuaita bohenki matam kaktuna lambi thingbagi khongjang aduga mari leidana Imphal pangai road joint development committee gi convener Salam Ibo pisakna hai Imphal pangai lambi asi state amadi central loinana autonomous institution kya lairibani lambi asigi phibam yamna hena phatabana maram oiraga sei asigi January thadigi hoduna state asigi minister works minister local MLA amadi Khudrakhum kendra gi MLA da si role piduna lambi asi sembina ba haiba lekre
ꯆꯌꯦꯠꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤꯒꯤ ꯃꯤꯍꯨꯠꯀ PWD ꯏꯝꯐꯥꯜ ꯏꯁ ꯗꯤꯕꯤꯖꯟꯒ MOU ꯑꯃ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯈꯔ ꯍꯧꯔꯝꯂꯒ ꯅꯣꯡ ꯆꯨꯕ ꯑꯃꯗꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯂꯦꯞꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯅꯕ ꯍꯥꯏꯗꯨꯅ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯗ ꯗꯤꯕꯦꯂꯞꯃꯦꯟ ꯀꯃꯤꯇꯤꯅ ꯍꯥꯏꯖꯕꯗ ꯇꯥꯕꯤꯔꯛꯇꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ 9ꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒ ꯃꯇꯝ ꯀꯛꯇꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯉꯔꯥꯡꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯂꯝꯕꯤ ꯇꯥꯎꯊꯣꯛꯄꯃꯛꯇꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯥꯡꯖꯕꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯄꯨꯊꯤꯕ ꯈꯨꯔꯥꯏ ꯁꯂꯟꯊꯣꯡ ꯑꯃꯗꯤ ꯈꯨꯔꯥꯏ ꯍꯩꯀ꯭ꯔꯨ ꯃꯈꯣꯡꯗ ꯂꯩꯕꯥꯛ ꯍꯩꯖꯤꯜꯂꯒ ꯊꯤꯡꯅꯕ ꯈꯟꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯀꯟꯚꯦꯅꯔꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯤꯅ ꯐꯪꯂꯦ꯫ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6:30 ꯇꯥꯕꯗꯨꯋꯥꯏꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯄ ꯅꯜ ꯂꯣꯀꯦꯜ ꯑꯃ ꯉꯁꯤ ꯁꯉꯥꯏꯄ꯭ꯔꯧ ꯄꯨꯈ꯭ꯔꯤꯗꯒꯤ ꯁꯤꯅ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯟꯖꯣꯏ ꯔꯦ ꯑꯄꯛꯄ ꯔꯥꯖꯗꯦ ꯔꯣꯏ ꯀꯧꯏ꯫ ꯃꯍꯥꯛ ꯕꯤꯍꯥꯔꯒꯤ ꯆꯝꯄꯔꯟꯒꯤ ꯃꯅꯨꯡꯆꯟꯅ ꯔꯥꯖꯦꯄꯨꯔ ꯏꯁꯀꯤ ꯁꯥꯂꯦꯄꯨꯔꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯅ ꯁꯉꯥꯏꯄ꯭ꯔꯧ ꯀꯕꯨꯏ ꯈꯨꯜꯗ ꯂꯩꯗꯨꯅ FCIꯒꯤ ꯁꯤꯟꯃꯤ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯕꯗ ꯁꯦꯟꯠ ꯖꯣꯁꯦꯞ ꯁ꯭ꯀꯨꯜꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯁꯉꯥꯏꯄ꯭ꯔꯧ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:45 ꯇꯥꯕꯗ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯔꯚꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯂꯧꯈꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯇꯦꯟꯇꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯁ꯭ꯃꯥꯔꯠ ꯌꯨꯅꯤꯚꯔꯁꯦꯜ ꯑꯦꯀꯥꯗꯃꯤ ꯁꯦꯛꯃꯥꯏꯖꯤꯡ ꯈꯨꯅꯧꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯥꯒꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯀ꯭ꯂꯥꯁ 6ꯗꯒꯤ 9 ꯐꯥꯎꯕꯒꯤ ꯀ꯭ꯂꯥꯁ ꯇꯣꯄꯔꯁꯤꯡꯗ ꯂꯦꯝꯅ ꯁꯥꯏꯀꯜ ꯄꯤꯒꯗꯕ ꯃꯤꯁꯟ ꯑꯃ ꯉꯁꯤ ꯍꯧꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯀꯨꯝꯖꯥ 2025ꯒꯤ ꯀꯦꯂꯦꯟꯗꯔꯁꯨ ꯐꯣꯡꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯦꯛꯃꯥꯏꯖꯤꯡ ꯈꯨꯅꯧꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁ꯭ꯃꯥꯔꯠ ꯌꯨꯅꯤꯚꯔꯁꯦꯜ ꯑꯦꯀꯥꯗꯃꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣꯟꯊꯧꯖꯝ ꯀꯤꯔꯟ, ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯦ ꯔꯇꯟ, ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯗꯣꯛꯇꯔ ꯃꯌꯦꯡꯕꯝ ꯄꯤꯁꯛ, ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯦꯜ ꯍꯦꯁꯆꯟꯗ꯭ꯔ, ꯍꯦꯗꯃꯥꯁꯇꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨ ꯕꯤꯁ꯭ꯋꯀꯥꯟꯇ ꯑꯃꯗꯤ ꯍꯦꯗꯃꯥꯁꯇꯔ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯦꯟड ꯇꯤꯆꯤꯡ ꯁ꯭ꯇꯥꯐ M ꯙꯅꯟꯖꯣꯏꯅꯆꯤꯡꯕ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯗꯣ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫